नुसिजरो मरुपसिंग ngasi video sidi amna chamba video amani ko ai sam na sum mayam da message sam pining bagi ai na sum video si semja mani ai mobile ki battery khang bai matang da video ta sembiro haidana yam kan sum haibi rak pai tai madu ki sem ke khalam badagi masim tang ai sigi message sem tang pining badagi na video si song da on thajare ngasi de hayeng soidan tawjage adu ki video ngasi ki video si masini akoi ge ai gi maru pang sing ama de lai kai gi area da haib dare hek toin thok pa ai phone se balance ti yauri balance ti am yauri adu call taw budi sugya yadre hai bugum hek thengna bai tare masi kuiram ne ko lau thoki budi adu ta na hudab da gi yam soina bani adu mi ayam man di khang ma gani ane sum khalli adu khang dri basing so knowledge soina bagi da maina ai gi channel se da masi gi topic sai na pusin jarak pani maruina khoi gi call taw ba yada मीन कॉल तौरपदी याबा फोन से आई सासना कॉल तौबना आउटगोइंग फैसिलिटी लोइरे हैना लेबा बैलेंस चेक यंगरगना बैलेंस मैम हे यारम मसी मरोइना अखोगी जियो की सिम पाइ मी सिंग तौरोइगो मसी प्रॉब्लम जी अखोगी एयरटेल बोदा आइडिया हारि सिंग जी पाइ मी सिंग सिदना आयामबा हारि प्रॉब्लम जी मायोक नगने मसी करिनो हाइबो कांदा अनौबा हारिबा बोदा एयरटेल adagi idea ma khoi gi oiba company sigi khongthang ama hanak lokhat khreba November tha dagi channa ba hokrabni ko masi aire masi gi pause khangau da mi sing na de matha sa ja na I phone ji balance ti yawi adubo call to budi yadre hena he question jena bam ne u aduna ne ngasi video semjare bisi masi kari dagi oirak bano hai bisi mayam Jio si paina re hujik si Jio ngakta ma phangi Jio aduga mana hana mi duna hana pairam ba gi Airtel boda adagi idea singsina incoming khak thamba recharge di haptaba aduga sum mina call torpdi aba song call tawna bagina net sina baina Jio ji sina ba aduga mina call gumba torok baina mai hani number dum thamba aduga anda shaura khre company sing naidi loina Jio da sina raga ai khoi buna incoming gi khakta thammi haiba wakhan ji moina urak padagi anobu khongtha moina lokhalakni aidi tha khuding gi recharge tawna bagi da moina khongthang ji ma lokhat bi amase hujikti yaroi ko Jio pai ba sing di kes doroi aduga Airtel boda idea pai ba sing di tha khuding gi recharge mom tawna ni sukna gi outgoing gi oi validity gi oi validity se outgoing gi ni incoming di yani adu outgoing thingra matung da incoming se numitram ngani phau yaramni adai di thingra ni sin adu mai magi haidi Airtel gi su boda gi su adagi idea gi su mai khwai di minimum recharge mom leifam thoi minimum recharge adu ai di Airtel ama ina khangjabada 34 rupees ki haidi lupa kuncha mari gi ama lai sina minimum recharge ni masi tawbiraga numit kunipani khaktani ko leiriba valid se magi outgoing valid se numit kunipani khaktani sidagi henbaga amuka recharge tawdo tha khudingi hujikti recharge tawdo be aroya sim singsi masin tangai khangan ningbadagi video se adum semjabani hujikti khangbi horo ai phone si hayam pakhat ba mi awe balance ngarang ta recharge tawrurim ne ise recharge tawraga kaino call tawwi adre ga ne am pakhat jab mi awe pakhat lurun masi maruina anouba rule lama thamgre ko hairiba network provider sing sigi wana adi recharge tawba tha khudingi tawgera tawroira phone tawgera tawroira outgoing facility haidana outgoing gi leiriba facility sigi wana recharge tawba msang ya bujik tawris machine aduna sumaina sigum problem se mayok na biba taragadi Airtel boigera boda boigera idea boigera star 121 hasta nambirga dial to birga check to view adongi outgoing facility do valid kya bhau leibono haibu check to view adu karigumba numit 90 days id 90 days si adongi incoming si bau kakraba 90 days ya dom na sum recharge to dana lei tar gadi sim do permanently oina pura lathokini ko kakhini masim sim jo ka obigenu yarim ki tha khudingi magi tongana outgoing gi na recharge to one hawai mamang ye torum do do isa na bidne husik lai si 90 days power recharge to draba adom gi sim do kakhrani pura sim jo khangbi awo aduga recharge to gram matung numit kharani incoming leiri bhauwa diari incoming leitra bhauda domna recharge to bidraba outgoing with the takrego ado incoming si leiri abo incoming si leitra bhauda dom recharge to dragadi adom gi balance to ba adu so kakhiba ya yaujari ba balance to ai incoming gi yaujana leiri ba balance to lo thoki ba ya sim jo khangbe ora masigi pau si phangdriba miyoi sing de hek khoi gi pakhat jabam phau du dagi aina
mayam da khangnaba haidana video semjabni amanasu khamani ana sum khali adu masigi khongthang si kari gi damak lokhat libono haibada goi ain mamang da panjagre Jio da layon sanar pa hanagi sim sing sina suknagi maming dagi yona thambirak pa recharge tawdaba adu incoming de dum yaba sidagi hairiba network provider sing sina lokhalak pa khongthang ni haibsima khangbiro aduna video si sam naina message sam ki pijabani mayamna ayamba khangaga leirambaso ayamani yawbiramagani aduna hayeng amuk lawsing oibe aba tek video amada amuk thengnare sai wafamji thamjaraga ngasi gyonde video si matang si loisinjarage bye bye